ꯊꯣꯏꯕꯤ ꯅꯪ ꯉꯁꯤ ꯀꯔꯤ ꯁꯦꯝꯃꯤꯅꯣ? ꯑꯩꯁꯦ ꯁꯣꯏꯕꯨꯝ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯗ ꯁꯣꯏꯕꯨꯝꯗꯣ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔ ꯂꯩꯇꯕꯅꯤ ꯐꯪꯗꯦ. ꯄꯄꯥꯅ ꯉꯁꯥꯏ ꯎꯁꯣꯏ ꯑꯃ ꯊꯣꯛꯑꯝꯃꯦꯅ ꯑꯗꯨ ꯐꯪꯉꯦ. ꯑꯗꯨꯏꯗꯣ ꯁꯣꯏꯕꯨꯝꯗꯧꯅ ꯁꯣꯏꯔꯒ ꯁꯤ ꯂꯤꯛꯂꯤꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯍꯞꯇꯥ ꯑꯃ ꯊꯝꯃꯀꯥꯟꯗ ꯁꯣꯏꯕꯨꯝ ꯑꯣꯜꯂꯦꯕ. ꯄꯨꯔꯥ ꯃꯅꯤꯄꯨꯔꯒꯤꯗꯅ ꯁꯣꯏꯕꯨꯝꯗꯤ ꯑꯣꯟꯗꯕ, ꯑꯗ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯁꯣꯏꯕꯨꯝꯒꯤ ꯃꯍꯥꯎ ꯐꯪꯉꯦꯕ. ꯑꯗꯨꯃꯥꯏꯅ ꯆꯥꯒꯦꯅ ꯑꯩꯅ ꯁꯤꯗ ꯊꯝꯖꯤꯜꯂꯒ ꯁꯤ ꯃꯈꯨꯝꯁꯦ ꯐꯖꯅ ꯇꯥꯏꯠ ꯑꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯍꯞꯇꯥ ꯑꯃ ꯊꯝꯕꯗ ꯁꯣꯏꯕꯨꯝꯗꯧꯅ ꯇꯧꯋꯦ. ꯑꯗꯨꯒ ꯊꯣꯡꯉꯒ ꯏꯔꯣꯜꯂꯒ ꯉꯥ ꯊꯣꯡꯕ ꯆꯥꯒꯦꯅ ꯇꯧꯔꯤꯅꯤ. ꯑꯩ ꯁꯣꯏꯕ ꯂꯣꯏꯔꯦ. ꯁꯤꯗ ꯍꯥꯞꯆꯤꯜꯂꯅꯤ. ꯑꯗꯣ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯑꯩꯒꯤ ꯎꯁꯣꯏꯁꯤ. ꯑꯗꯨꯏꯁꯨ ꯑꯐꯪꯕ ꯈꯔ ꯇꯧꯔꯅꯤ. ꯁꯨꯃꯥꯏꯅ ꯈꯔ ꯅꯝꯁꯤꯜꯂꯅꯤ. ꯀꯔꯤꯝ ꯍꯥꯞꯄꯣꯏ. ꯁꯤꯗ ꯃꯈꯨꯝꯁꯤꯗꯪ ꯇꯥꯏꯠ ꯇꯧꯒꯗꯧꯅꯤ. ꯑꯗꯨꯒ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯑꯃꯨꯛ ꯑꯩ ꯁꯤ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ. ꯑꯩ ꯑꯅꯧꯕ ꯆꯦꯅꯦꯜ ꯍꯥꯡꯇꯣꯛꯆꯕꯅꯤ. ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ. ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯑꯁꯥꯝꯗ ꯂꯩꯖꯕꯅꯤ. ꯊꯦꯡꯛ ꯌꯨ.